Gari macha amasung achobada lakpa masak khangdaba miyoi kharana Imphal West District ki Sega Road khwarakom laikai da nongmai kapsilambadagi laikai adudagi nupi ama yauna miyoi manga soklai hairi pawase na hai ngarang numidang pung 10 makhai rom tabada gari macha amasung gari achobada lakpa masak khangdaba miyoi sing aduna Sega Road khwarakom laikai da leiba Khaidem Bobo Koba miyoi amabu masaki mayumdagi faduna puna honarakpadagi laikai adugi miyamga muknarakpadagi masak khangdaba sing adugi maraktagi miyoi amana nongmai kapsilambadagi miyoi manga sokhibani asokpa sing adu hojik rims amasung Rajmeti City da pukatuna laikanari hairi Thongdok asida soklaba sing adudi Sega Road Konjeng Khazari laikai dagi RK Ongbi Madhumati chahi yankai Moirangthem Ederson chahi 15 Nongmaithem Priyananda chahi 94 Sayang Kurang Makhongdagi Salam Boycha amasung Sega Road khwarakom laikai dagi Hizam Tilokchan chahi 35 ni hairi Thongdok asigi matangda masak khangdaba singna Phanaba honaramba Khaidem Bobogi loinabi Khaidem Ongbi Ranjanana phongdorakpagi matung ina ngarang asi masak khangdaba sing aduna yumgi gate thilaki gate adusu checksina londaba maramna makhoi imung tamna changsilaktuna mamit mamai khomba nupa amana mahaki mapuroiba bobobu phaduna puna bhonaki laikai gi naha anina Kamdokna bohotna badasu phobiramki tungda laikai miyam changsilaktuna masak khangdaba singi makutagi bobobu kalhauki adumakpu masak khangdaba sing aduna miyam marakta nongmai kapsilakpadagi miyoi manga sokhi masak khangdaba sing adusu mafam adu thadoktuna adumak chenkre hairi bobogi loinabi Ranjanana makhatana hai Hana thongdok asi thokringai mamangda mahaki mapuroibana Facebook ta post ama thagatlubagi matangda hana BJYM ki president oiramba Varis Sharmana makhoigi yumda laktuna sengdoknaba hairambadagi sengdokhibasu laikre Thongdok asi thokraba matung Imphal Police Station ki DSP Ingo Chana Luchingba police team ama laktuna Thijinkibaga loinana police ta case ama lokhatuna forensic science ki team ama yauna makhatana thijinbagi thabak chathabada .45 ki pistol amadi .32 ki pistol gi kapthokraba tokning nipan phongba ngamle police na thongdok thokpamdagi two wheeler gari amasu phangba ngamkhibaga loinana gari adu bamon laikai dagi miyoi amagi ni haibasu khangba ngamle hairi Hamba horokase nong nini mamang singarang thoksugi mamang nong nini walingai da parise la ame ai ni paras mana post halate Facebook parise happy ya adu ai friend or manina mase happy drabani thaga hai bi mana happy habse sida barumda bi haiba mana habse nai ni pasna habse adu mana amarom da sense to kuba adai do hoi nang laise adudi kaigino khokino na hangna badu na mana manang te bai thagalino kholino adu nang sengto haijaga da mani na hai adai hoi ai ni pas hoi nang lan di khano ina smani thagatani adu hoi nang ngai tarnai sengto na ma se sengto e post thagale mana ong baris ma habse soi gre lan gre na thagale ba post sina mo comment sida mi me am sina mo ma se sida bai na thagala ko duda ai kadabagi sengto ino ai oi sengto oi bawari am lai ba ko adu mi ni adu ni dane mai mi ma pa ngang na ko duda ma se mo ko se ong khakare ai se kadabagi sengto oi no ai sunan julan da ai sina kadabagi sengto oi no na ma se khalaga ngarang se mo ma se live thabza ne la se kai haino du de khamde aduga live thabga ung khai gi matung sida ye se dong thile pung tarama thoi da nai sai wai sida thila ka sida kana nu kai no na ye na ka se akhoi gi thong sida moi ya khia ma ne moi se ya me aduga ai gi nu pa se bodagi makudang ne ta paraga singthoga nang sa silaw na tawe adai du da ai nam tangai khom tangai bu ai gam takhalam tawari sana jam ta pubi no na ai siga ai na ma na ko law bodagi thangai ga me am sense na re me am mara pa bi ke me am sense na re dagi khatu ko inaw pa ani me kai inaw pa ani sibok ta moi na nam sa ga phi ga bodagi mai ta ga mama jina sa na mo tai nei ko na kham ba da ko sa ga na chure si kai no na ki yo na de da na ta bodagi kalau dalam sungai itu kita kiat yau kerja macam ada ini air si pakai na air si kiat ni jalan le, mereka bayi mereka angkat lagi mereka ini lupa yang ama maga sahaja juga kiat kiwang ada di air ada di air kamu le baris, kahak le ada numai ada angkat beli ba, air itu semua adalah dumlai ya mana nanti makhata beri kamu le baris ki grup ki oi ni nak benda, hai di mana last nang nak mai khai tu kai ino nak khai tu ni na, moi di tu kiwang, baris masa se Kali mamangga tu ngalai hai mi hai ko mi mem hai na bata adu ko ai khong de changa ko da budi ma yaw de ma to ko ni pa me am yaw le ma mai khu jam pa me yaw
ꯃꯥꯅ ꯄꯨꯒꯦ ꯇꯧꯋꯦ ꯑꯩꯒ ꯑꯃꯨꯛ ꯂꯩ ꯊꯣꯡꯗ ꯑꯩꯒ ꯅꯝꯅꯩꯌꯦꯕ